ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ? ꯍꯩꯃꯥ, ꯄꯥꯕꯨꯡꯗꯣ ꯆꯥꯛ ꯈꯔ ꯄꯤꯖꯅꯕ ꯍꯪꯉꯨꯁꯨ ꯑꯣꯏꯅ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯅ? ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯒꯦ. ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯦ ꯎꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯜꯂꯦ. ꯆꯥꯕ ꯁꯣꯜꯂꯗꯤ ꯃꯁꯥꯁꯨ ꯁꯣꯟ ꯇꯥꯕ. ꯃꯃꯧ ꯅꯨꯄꯤꯁꯤꯒꯤꯗ ꯈꯟꯕꯗ ꯆꯥꯅꯤ ꯊꯛꯅꯤꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ. ꯅꯕꯨꯡꯁꯨ ꯍꯌꯦꯡ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ. ꯃꯥ ꯂꯥꯛꯑꯒ ꯀꯩꯀꯩꯅꯣ ꯐꯅꯕ ꯇꯥꯟꯅꯔ ꯂꯣꯏꯔꯦ. ꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯦ ꯇꯥꯆꯧꯗ ꯋꯥꯔꯧꯕꯒꯤ ꯑꯌꯥꯝꯕꯁꯨ ꯑꯣꯏꯕꯅꯦ. ꯏꯅꯝꯃꯗꯨꯁꯨ ꯂꯧꯁꯤꯜꯂꯨꯔꯒ ꯂꯥꯌꯦꯡꯕꯤꯕꯗꯤ ꯌꯥꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯨꯡꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯕꯨꯡꯅꯁꯨ ꯌꯥꯔꯅꯤꯗ. ꯊꯦꯝꯃꯒ ꯆꯥꯛ ꯈꯔ ꯄꯤꯖꯅꯕ ꯇꯧꯁꯤ. ꯆꯟꯆꯟ! ꯏꯃꯥ! ꯀꯅꯥꯅꯣ? ꯃꯤꯠꯂꯨ ꯃꯥꯜꯂꯦ. ꯆꯪꯉꯛꯑꯣ. ꯃꯁꯤꯃꯅꯦ ꯃꯆꯤꯜꯂꯣ ꯃꯈꯥꯋꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. 이비마, 짱어 파물러. 짱어. 그게이노 넌 보래 이미 안 되나? 바bun기 사나 바카라 뿌럭바네. 자 이사사 디두다. 세이마. 파모. 이마 살롬 비르기. 이마 호이삭 사라보. 사드리. 낭 바bun도 카라나 비저라가 짜르시나 하이네르미니. 아두디 사도론 비르노 이마. 짜오이나 사라게. 호이네. 아두나 밥다래. 아두디 나바니 와리 샤나라무고. 너희 바bun기네. 싹 비저나바 암따 타오르기게. 아두가 이코이슈 사통나나바. 호이마. ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯑꯋꯥ ꯑꯅꯥꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯋꯦ. ꯃꯇꯝꯗꯨꯒꯤ ꯉꯝꯅ ꯃꯥꯌꯣꯛꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯀꯩꯗꯧꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯖꯔꯨꯗꯣꯏꯅꯣ? ꯍꯩꯃꯥ, ꯅꯪ ꯂꯨꯍꯣꯡꯗꯣꯔꯦꯁꯦ ꯗꯥꯛꯇꯔ ꯂꯦꯝꯕꯗꯤ ꯈꯪꯉꯝꯒꯗ꯭ꯔꯥ? ꯃꯥꯁꯨ ꯂꯥꯛꯇꯣꯏꯖꯥꯔꯣ ꯂꯨꯍꯣꯡꯕꯗꯣ? ꯃꯣꯏ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅ ꯂꯥꯛꯄꯁꯨ ꯌꯥꯏ. ꯑꯁ, ꯑꯉꯛꯄꯅꯤꯀꯣ ꯃꯗꯨꯏ ꯃꯤꯗꯨꯁꯨ. ꯃꯤꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤꯗ. ꯅꯪꯒꯤꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ? ꯆꯍꯤꯁꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯏꯕꯦꯝꯃ. ꯆꯍꯤ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯝ ꯐꯩ. ꯑꯦꯁꯣꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯅꯥꯅ ꯈꯪꯅꯣ? ꯑꯦꯁꯣꯅꯦꯅ ꯂꯩꯔꯨꯔꯒ ꯀꯤꯁꯣ ꯑꯣꯏꯔꯝꯗꯅ. ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ. ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯀꯨꯞꯅ ꯌꯦꯡꯍꯧꯗ ꯌꯥꯗꯦꯅ ꯃꯇꯝ ꯈꯔ ꯃꯥꯡꯊꯣꯛꯑꯒꯅꯦ ꯐꯖꯅ ꯏꯟꯁꯄꯦꯛꯁꯟ ꯆꯠꯂꯨꯔꯦ. ꯃꯣꯏ ꯂꯩꯀꯥꯏꯗ ꯍꯥꯟꯅ ꯆꯠꯂꯦ. ꯆꯍꯤꯒꯤ ꯐꯤꯕꯝꯗꯨꯗ ꯃꯇꯨ ꯃꯆꯥꯒ ꯂꯩꯔꯝꯒꯗ꯭ꯔꯥꯅ. ꯑꯗꯣ ꯄꯥꯈꯪ ꯑꯁꯦꯡꯕꯗꯤ ꯑꯣꯏꯔꯝꯃꯤ. ꯑꯗꯒꯤꯗꯤ ꯃꯌꯨꯝ ꯑꯃꯨꯛ ꯌꯦꯡꯊꯣꯛꯑꯦ. ꯑꯁ, ꯈꯨꯜꯂꯤꯡ ꯑꯃ ꯃꯌꯨꯝꯒꯥꯗꯤ. ꯑꯣ, ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ. ꯃꯥꯒꯤ ꯑꯣꯐꯤꯁꯇꯁꯨ ꯑꯃꯨꯛ ꯆꯠꯂꯨꯔꯦ. ꯀꯝꯗꯧꯕ ꯃꯤꯅꯣ ꯑꯝꯇ ꯌꯦꯡꯒꯦꯅ. ꯑꯁ, ꯃꯌꯥꯝꯅꯅꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕ, ꯌꯥꯝ ꯆꯤꯡꯂꯦꯝꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦ. ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯆꯍꯤꯒꯥꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯑꯣꯀꯦ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯏꯕꯦꯝꯃ. ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯏꯕꯦꯝꯃ. ꯋꯥꯈꯜꯁꯨ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯕꯅꯤꯅ ꯍꯤꯡꯃꯤꯟꯅꯕꯗ ꯇꯦꯟꯁꯟꯁꯨ ꯂꯩꯔꯔꯣꯏ. ꯂꯨꯅꯁꯨ ꯇꯧꯕꯤꯔꯅꯤ. ꯂꯨꯅꯗꯤ ꯇꯧꯕꯤꯗꯧ ꯃꯥꯜꯂꯦ. ꯑꯗꯣ ꯕꯣꯁꯃꯦꯟ ꯑꯣꯏꯔꯤꯕ ꯏꯅꯝꯃꯗꯣ ꯃꯣꯏ ꯃꯌꯨꯝꯗ ꯅꯣꯡꯃ ꯁꯛ ꯈꯪꯅꯖꯦꯅ ꯎꯅꯔꯨꯔꯦ. ꯑꯁ, ꯆꯍꯤ ꯌꯥꯝꯖꯕꯩ ꯋꯥꯅꯤ. ꯃꯃꯥꯏꯒꯗꯤ ꯈꯨꯠꯁꯣꯟ ꯑꯃ. ꯋꯥꯒ ꯄꯥꯛ ꯉꯥꯡꯗꯦ. ꯑꯩꯅ ꯄꯉꯥꯡꯗ ꯉꯥꯡꯉꯒꯅꯦ ꯃꯥꯗꯤ ꯅꯣꯐꯦ ꯇꯧꯔꯒ ꯂꯣꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ. ꯑꯗꯨ ꯐꯔꯦ ꯀꯩꯅꯣ. ꯃꯃꯥꯏ ꯁꯣꯟꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯅ ꯍꯥꯗ ꯀꯌꯥ ꯉꯧꯒꯟꯗꯝꯅꯤ. ꯑꯣ, ꯃꯤꯠꯂꯨ, ꯅꯣꯏ ꯄꯥꯕꯨꯡꯅꯅꯦ 이자가 와리 사나봐 ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯝꯇ ꯆꯪꯉꯛꯑꯣꯌꯦ. ꯍꯣꯏ 이마. ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ. ꯑꯁ, ꯉꯥꯛꯇꯪꯁꯤꯗꯅꯦ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯋꯦ. ꯆꯟꯆꯟ, ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯪꯉꯨꯁꯦ. ꯅꯪꯅꯅꯦ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯒꯅꯦ ꯑꯝꯇ ꯍꯔꯥꯎꯍꯜꯂꯨꯁꯦ.
Bema, la, sango la. Ibungogi, pida amta lokthok piru sodana. Ibungo, la, sango la. Hey, Bema, pida pura ungni he. ꯆꯥꯛ ꯁꯦ ꯁꯥꯔꯤꯉꯩꯗ ꯑꯝꯇ ꯆꯥꯊꯣꯛꯁꯤꯁꯦ ꯏꯃꯥ ꯆꯥꯛꯇꯤ ꯀꯌꯥꯕꯨ ꯆꯥꯅꯤꯡꯗꯦꯗ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯍꯛꯆꯥꯡꯗꯣ ꯀꯟꯈꯠꯂꯔꯣꯏ ꯏꯃꯥ ꯆꯥꯅꯤꯡ ꯊꯛꯅꯤꯡꯅꯕ ꯚꯤꯇꯥꯃꯤꯟ ꯑꯃ ꯂꯩꯔꯨꯔꯒꯦ ꯂꯩꯔꯨꯅꯨꯗ ꯏꯃꯥꯗꯤꯅꯦ ꯀꯨꯏꯅꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯇꯥꯅꯤꯡꯗꯕ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯏꯃꯥꯅ ꯏꯁꯥ ꯀꯟꯈꯠꯇ꯭ꯔꯤꯐꯥꯎꯗꯤ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯌꯣꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯑꯦ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕ ꯑꯅꯛꯄꯁꯤꯕꯨ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯎꯋꯣ ꯌꯣꯠꯄ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦꯍꯦ ꯉꯥ ꯊꯣꯡꯉꯛꯄꯅꯦ ꯌꯣꯠꯄ ꯌꯥꯅꯅꯕ ꯑꯝꯇ ꯍꯥꯟꯅ ꯆꯥꯊꯣꯛꯁꯤꯁꯦ ꯍꯩ ꯉꯥꯏꯈꯣ ꯏꯃꯥꯅꯦ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯒꯦ ꯑꯗꯨꯗꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯈꯔ ꯁꯥꯜꯂꯨꯔꯒꯦ ꯅꯣꯏꯕꯨ ꯇꯍꯥꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯊꯦꯜꯕꯨ ꯆꯠꯂꯨꯈꯤꯒꯦ ꯀꯩꯗꯧꯕ ꯏꯃꯥꯒꯤ ꯌꯦꯟꯅ ꯇꯥꯎꯕ ꯈꯔ ꯂꯩꯔꯨꯒꯦ ꯍꯩ ꯑꯗꯨꯒꯨꯝꯕꯗꯣ ꯏꯃꯥ ꯆꯥꯗꯦꯀꯣ ꯁꯨꯝ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯍꯟꯅꯤꯡꯕ ꯏꯃꯥ ꯁꯣꯟꯕꯒ ꯌꯥꯗ꯭ꯔꯤꯀꯣ ꯈꯪꯗ꯭ꯔꯦꯗ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯃꯪ ꯍꯥꯟꯅꯒ ꯃꯔꯣꯜ ꯑꯃ ꯖꯥꯠꯅꯤ ꯃꯪꯂꯤꯕ ꯈꯪꯗꯦ ꯅꯁꯨꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯈꯤꯗꯣꯏꯅꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯣ ꯑꯩ ꯊꯥꯡꯒꯠꯂꯨꯔꯒꯦ ꯃꯃꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯗꯦꯃꯦ ꯑꯁꯤ ꯃꯤꯁꯤꯕꯣ ꯇꯨꯝꯄꯛ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤꯌꯦ ꯃꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯆꯝꯃꯤꯕ ꯃꯥ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨꯗꯤ ꯃꯌꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅꯩꯁꯦ ꯆꯨꯝꯕ꯭ꯔꯥ ꯏꯃꯥ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤꯅꯦ ꯏꯁꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯗꯧꯔꯤꯕꯅꯤ ꯍꯩ ꯑꯃꯁꯤꯅ ꯏꯁꯤꯡ ꯂꯨꯝꯅꯦꯅ ꯆꯪꯈ꯭ꯔꯤꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣꯅꯦꯍꯦ ꯍꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯃꯥꯕꯨ ꯊꯣꯛꯄ ꯋꯥꯍꯜꯂꯤꯗꯀꯣ ꯃꯤꯀꯨꯞꯁꯤꯗ ꯏꯆꯥꯅ ꯂꯩꯔꯝꯃꯗꯤ ꯏꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯍꯦꯛ ꯅꯣꯛꯄ ꯐꯪꯍꯟꯗꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ डॉक्टर नदी लूना साना लोइना बिरगा थेम नोरगा दुम तबना फरकने दुम हाय इमा हैदराबाद लेबा आइगी इमानबा सेक्रेटरीज डिपार्टमेंट की स्पेशलिस्ट अमदा कुपना तानाजरे आइजो मतम खरा सुति लौथोकजरे अथुबा मतम निंगथोबना ख्वाइदि फनीना खले इमा मागी मोंगसिदा कमायना पुदोयने तौरिसिबो तंगाई फदरदी ममाई बी मसियावरगा दुम चत्तारेदना अदुगी बुदी कैसु कायदेदा इबेमा नंग बुला इनी युम ते चलसे लांगनो अंगांग हरकनी मपाई मनाकता चसेना निंगाय अमुक तौरकनी तुम लेयो इमोबुने मपालमदे पुरगने लायेंदोइनी लाओ चसी हेमा मकोक से साक प्रखंग देने
angang horokani haraga Hey. Nanem boktu padu main hai ba hona bro. Lao se pirol phajaba ga setlaga ne. Yum da sanna ba tawse. mapa halaktribo ai di saloi Tu hala azidi. Nang lawala ini. Sanna ba tawse lao se. Madi mina hatokre hai aina lamon khomdoini mi hatoini ai Hima. Hima. 숨더러시 이샤니피 루홍버스 꾸이더버니네 루홍버시 핵 로이버가 마마이 비에버시 야우나 마팔람도 puna버더러시 ꯃꯗꯨꯅ ꯐꯔꯅꯤꯗ ꯄꯥꯕꯨꯡ Tada hoi ina mohoi mayamna phani haibado adum tawsi. Adubu phabo pharakidrane isasibo. ꯁꯣꯏꯗꯅ ꯐꯅꯤ ꯏꯃꯥ ꯑꯩꯅ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ ꯑꯩꯗꯤ ꯏꯟꯒꯦꯖꯃꯦꯟꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦꯗ ꯁꯥꯔ ꯑꯍꯟꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯌꯥꯝ ꯐꯩ ꯑꯍꯟꯁꯤꯡꯒꯤ ꯌꯥꯊꯪ ꯏꯟꯕꯁꯦ ꯌꯥꯝ ꯐꯒꯖꯥꯠꯅꯤ ꯀꯩꯅꯣ ꯑꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯁꯛꯀꯗꯤ ꯈꯪꯅꯔꯕꯣ ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯕꯗꯤ ꯐꯩꯌꯦꯅ ꯎꯅꯔꯨꯔꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃꯒꯤ ꯂꯦꯛꯆꯔꯅꯤ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏ ꯐꯦꯃꯤꯂꯤꯗꯣ ꯃꯤꯔꯣꯜ ꯂꯩꯇꯦꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯜꯂꯒ ꯂꯩꯔꯝꯖꯥꯠꯅꯤꯗ ꯑꯣ ꯅꯪꯒꯤꯁꯦ ꯌꯥꯎꯉꯤꯕ ꯐꯤꯕꯝꯂꯣ ꯃꯗꯨꯃꯛꯇꯤ ꯑꯣꯏꯔꯣꯏꯗ ꯈꯔ ꯇꯣꯏꯅꯗꯤ ꯆꯠꯇꯧ ꯃꯥꯜꯂꯤ ꯑꯗꯣ ꯁꯥꯔ ꯑꯩꯅ ꯆꯟꯖꯟꯗ ꯋꯥꯈꯜ ꯑꯃ ꯊꯝꯃꯨꯕꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝ ꯏꯀꯥꯏꯔꯛꯑꯦ ꯃꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯋꯥ ꯈꯔ ꯂꯣꯠꯄꯗꯩꯅꯤꯀꯣ ꯋꯥꯔꯧꯅ ꯌꯥꯗꯦꯀꯣ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯦꯗꯣ ꯅꯍꯥꯟꯋꯥꯏ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯋꯥꯔꯤ ꯈꯔ ꯂꯩꯈꯤꯕ ꯃꯗꯨꯗ ꯍꯦꯛꯇ ꯑꯁ ꯇꯣꯛꯑꯁꯤꯗ ꯃꯁꯤ ꯋꯥꯁꯤ ꯀꯩꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯑꯩ ꯆꯟꯖꯟꯗꯁꯨ ꯑꯃꯨꯛꯇꯪꯗꯤ ꯐꯖꯅ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ ꯃꯥꯗꯤ ꯀꯩꯁꯨꯕꯨ ꯈꯟꯗꯦꯗ ꯑꯩꯅ ꯏꯟꯖꯜꯂꯒ ꯑꯩꯈꯣꯏꯅꯤ ꯃꯥꯟꯅꯔꯒ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕꯅꯦꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯤꯅꯤ ꯃꯥ ꯂꯦꯝꯕ ꯂꯨꯍꯣꯡꯕꯗꯤ ꯉꯟꯅ ꯂꯥꯛꯀꯗꯧꯅꯤꯀꯣ ꯍꯣꯏ ꯃꯥ ꯑꯩ ꯉꯟꯇꯥꯅ ꯂꯥꯛꯆꯒꯦ ꯏꯃꯥ ꯍꯣꯏ ꯄꯨꯔꯒ ꯍꯣ ꯑꯗꯨꯅꯤ ꯍꯥ ꯐꯗꯧꯔꯤꯕ꯭ꯔꯥ ꯐꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯃꯆꯤꯟ ꯃꯈꯥꯒꯗꯤ ꯗ꯭ꯔꯣ ꯌꯥꯝ ꯆꯝꯅ ꯎꯏ ꯏꯆꯥꯅ ꯀꯣꯂꯦꯖꯇꯒꯤ ꯈꯪꯅꯖꯔꯛꯄꯅꯦꯅ ꯇꯧꯔꯤꯕꯅꯤ ꯐꯅꯤꯗ ꯏꯃꯥ ꯁꯥꯔ ꯅꯤꯡꯇꯝꯕꯅ ꯈꯟꯕ ꯅꯨꯄꯤꯗꯕꯨ ꯁꯣꯏꯕ ꯍꯧꯅꯕ꯭ꯔꯥꯅꯦ ꯑꯩꯅ ꯎꯕꯗꯁꯨ ꯑꯗꯨꯝ ꯐꯔꯝꯅꯦꯅ ꯈꯜꯂꯤꯗ ꯏꯃꯥ ꯍꯣꯏꯗꯦꯍꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅꯤ ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯐꯔꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯐꯕꯅꯤ 이해 하이마이세 엄따 탁도 코네 노이보 사 빠이지 왕카이의 마모도 까우니 하락바니 꼬이마 까우데 낭 빠봉기 리스 이바다 야우그라바네 헤이 노이 하이징 포트네 케이크 야우비 누파나가 삿라가 누피 마윰다 케이크 인비 까이도 이마디 팜자데코 마두디 나몽 누피니 헤나 팜자기드레 이마 나무क सोशल मीडियादा वायरल ओइखिबदुदा ओंथोक्ति सावजानी लोहंगमा नुमिकी नुंगदांगदा बोर कैना चाक चामिनाबा चाक इनाबदो मदुदनी ममा पाजिंगदबु कंदौबनो फॉरेनदा चारपा मीरा गायना याम सावगाजानी हाइगुमदना इमा हौजिकसिदा लोहंगबगी चनबिदा अहेनमा हापचलैजे सेल पाइबा मपालमदा महि मसिंग तमुबा मीसिंगजिना I am back to like Pranakali. Aduzu Kanaba yai Barde cake kakpa Hijing poki cake Kainana singas on the pamba Luong bagi pizang Ama palam the mian chasing na tobasing do Tamimnida Asidabu Isagi nat culture Yokat pagi mohuta Lyra tan tabane
이모도 미론 ngangi phanibo Nachabu matam irang da tauba khanda bangamdraba mi mambrane ma ꯑꯩꯒꯤꯗꯁꯨ ꯏꯃꯥ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯊꯕꯛꯁꯤꯡꯁꯤꯗꯤ ꯑꯝꯇ ꯇꯧꯍꯟꯖꯔꯣꯏ aduni icazidi ꯕꯦꯝ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧ ꯗꯣꯛꯇꯔ ꯇꯝꯁꯤ ꯗꯣꯛꯇꯔ ꯑꯣꯏꯁꯤ 이제는 ꯗꯣꯛꯇꯔ ꯑꯣꯏꯕꯗꯣ ꯇꯥꯆꯧꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯌꯤꯡꯕꯤ 이마 ꯍꯣꯏ ꯄꯣꯊꯥꯈ꯭ꯔꯕ ꯆꯥꯛ ꯈꯔ ꯆꯥꯔ ꯄꯣꯊꯥꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯨꯏꯔꯤꯗꯤ 이마ꯗꯣ ꯑꯩꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯄꯪꯆꯥ ꯁꯥꯖꯤꯜꯂꯒꯅꯦ ꯆꯥꯛꯇꯣ ꯐꯖꯅ ꯄꯤꯖꯔꯝꯃꯦ ꯆꯥꯛ ꯇꯣꯛꯑꯒ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯂꯥꯛꯇꯅ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯕ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯑꯁ ꯆꯥꯛ ꯆꯥꯟ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯦ ꯑꯁ ꯉꯥꯏꯈꯣꯕ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯆꯔꯥꯁꯨ ꯋꯥꯟꯈ꯭ꯔꯤꯗꯨꯕꯨ ꯑꯍꯟꯁꯤꯡꯗꯨꯒ ꯀꯩ ꯈꯟꯅꯩꯅꯣꯕ 이바이 ꯊꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯗꯨ ꯀꯃꯥꯏ ꯍꯥꯏꯅꯈ꯭ꯔꯒꯦ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯣꯂꯣꯏꯔꯅꯤ ꯑꯗꯨꯒ ꯃꯉꯥꯅꯤ ꯂꯩꯍꯨꯟꯒ ꯂꯥꯟꯅ ꯊꯧꯔꯝꯒ ꯄꯨꯟꯁꯜꯂꯁꯤ ꯍꯥꯏꯅꯔꯦ ꯃꯗꯨꯗ ꯑꯆꯪꯕ ꯁꯦꯜ ꯏꯕꯥꯏ ꯅꯤꯡꯊꯤꯅ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏ ꯂꯨꯍꯣꯡꯕꯁꯨ ꯇꯥꯅꯤꯡꯗꯦꯝꯒ ꯏꯅꯝꯃ ꯊꯣꯏꯅꯨꯒꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯈꯤꯕꯅꯦ ꯃꯣꯏꯒꯤ ꯂꯃꯟꯁꯦ ꯇꯨꯝ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯁꯦꯜ ꯁꯥꯟꯗꯣꯛꯑꯒ ꯁꯦꯟꯗꯣꯏ ꯆꯥꯕ ꯃꯣꯏꯅ ꯑꯗꯨꯛ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯕꯨ ꯑꯁ ꯍꯌꯦꯡ ꯀꯣꯟꯅ ꯏꯪꯒꯣꯟꯗꯣ ꯂꯧꯁꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯔꯝꯅꯤꯀꯣ ꯆꯦ ꯆꯥꯡ ꯏꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯗꯤ ꯈꯜꯂꯝꯗꯧ ꯃꯥꯟꯗꯦꯗ ꯑꯗꯣ ꯍꯥꯟꯅꯗꯤ ꯀꯨꯝꯃꯟꯗꯅ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯁꯨꯝ ꯃꯇꯩ ꯃꯅꯥꯎ ꯍꯥꯏ ꯈꯪꯅꯩꯗꯨꯅꯤ ꯑꯗꯨꯒ ꯃꯣꯏ ꯇꯧꯔꯛꯏ ꯃꯑꯣꯡꯁꯤꯗꯤ ꯁꯨꯝ ꯆꯤꯡꯅꯕꯩ ꯋꯥꯅꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ ꯇꯥꯆꯧꯗꯣ ꯍꯤꯡꯉꯒ ꯂꯩꯔꯝꯃꯦꯅ ꯍꯜꯂꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯏꯕꯥꯏꯗꯣ ꯃꯀꯣꯛ ꯆꯥꯛꯄꯁꯨ ꯅꯠꯇꯦ ꯍꯤꯡꯉꯗꯤ ꯉꯍꯥꯟꯅ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥꯕ ꯑꯩꯕꯨ ꯗꯣꯛꯇꯔ ꯇꯝꯍꯟꯅꯤꯅ ꯀꯟꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯗꯣꯛꯇꯔ ꯇꯝꯍꯟꯅꯤ ꯍꯥꯏꯗꯨꯗꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯁꯦ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯉꯥꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯗ ꯍꯜꯂꯛꯏ ꯍꯥꯏꯅꯩꯗꯅ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤꯗꯤ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗ ꯍꯜꯂꯛꯄ ꯑꯣꯏꯔꯖꯅꯨ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯀꯞꯀꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯝꯅ ꯍꯤꯡꯗꯣꯏ ꯅꯠꯇꯦꯅꯦ ꯅꯣꯛꯅ ꯍꯤꯡꯗꯣꯏꯅꯤꯅꯦ ꯄꯪ ꯑꯥꯏ
matamdo tension khara leibaga मीने पाउ चाजा तमझलकपगा साउनिंग मनबदगी इसादा लाना खनगिबनी नंग इमा बु साउनुको आइदि करिसु साउदे इमा इमा खोइना अंडरस्टैंड तौदबगिनी हाइना दुम खले लेसियोदी थमोय याम चाव मिनी इमा याम नजु चम आइगी पुनिंगुजु माने फादबेबनी आइदि को सरंगोंदा असाव हाइबसे फत्तबने साउगनो असावदी अपंग ममीने ओइबने हाइना अदुम हाइबीबने इसाना हाइबे जुमी असाव हाइबेसिदी वाखन थेनबा मसागी पुनिंगबु फादबा ngamdaba मीदना ओइदौनी अदुगुम्बा मीदो इमासु मतम अमदा ओइगी हौजिक्ति अफफदा असुम अरान इमा लोइना खंगी इमा आइगिसु लुहोंगबा नुमित लेपख्रे सर खोई इमा खोई पुन्ना लाकपियु को लाकनी लाकनी इमा होई सोइदना लाकनी फोटो नंबर यारे ने नमादी मा फोटो कापगी ngai nare tholu ola o असोमदे इमा कौरे अमते संगुगी के को होई मा बली के नंबर वन फजली लेसिए फोटो कापचला होई सर मोचा नेनेगा फोटो नमजिलाओ मोचा नेनेगा फोटो कापुलाओ पापा नेनेगा फोटो कापुजे लाओ नेने नंग लुहोंगदी आइगी नाकता लारोय को मोचा नेने लाकनिये नंगी ननाकता नेने अदुम तोइना लाकनिये नंग अदुम लाओ नेने अदुम लाकनी हाइसिदी मेदी मम्मा मप्पा अदुम लाए नान बेबी से नुमिचु
ꯑꯩꯅ ꯅꯦꯅꯦ ꯂꯥꯛꯄ꯭ꯔꯅ ꯀꯥ ꯃꯅꯨꯡꯗ ꯐꯝꯃꯒ ꯊꯣꯡꯅꯥꯎꯗ ꯑꯗꯨꯝ ꯌꯦꯡꯉꯦ. ꯑꯗꯨꯒ ꯄꯥꯕꯁꯨ ꯅꯦꯅꯦꯁꯨ ꯀꯅꯥꯝ ꯂꯥꯛꯇꯦ. ꯑꯩ ꯑꯗꯨꯝ ꯀꯞꯄꯦ. ꯅꯦꯅꯦ, ꯑꯩꯈꯣꯏ ꯕꯥꯆꯥꯁꯨ ꯂꯥꯛꯑꯦ. ꯀꯧꯁꯜꯂꯛꯑꯣ. ꯆꯪꯍꯜꯂꯛꯑꯣ ꯁꯤꯗ ꯐꯣꯇꯣ ꯅꯝꯃꯤꯟꯅꯅꯕ. ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯃꯣꯆꯥꯅ ꯕꯥꯆꯥꯁꯨ ꯄꯨꯕꯤꯔꯁꯦꯅ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯕ. ꯐꯤꯕꯝ ꯆꯥꯗꯕꯗꯨꯗ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯣꯅ. ꯃꯣꯆꯥ, ꯕꯥꯆꯥ ꯀꯧꯁꯜꯂꯛꯑꯣ ꯆꯠꯂꯣ. ꯍꯣꯏ ꯅꯦꯅꯦ. ꯇꯣꯝꯅꯥꯎꯒꯤ ꯐꯤꯕꯝꯗꯨꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯔꯣꯏꯗ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ. ꯅꯦꯅꯦ, ꯕꯥꯆꯥ ꯂꯥꯛꯑꯦ ꯇꯨ. ꯇꯣꯝꯅꯥꯎ, ꯆꯪꯉꯛꯑꯣ. ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯤ ꯂꯥꯛꯑꯣ. ꯃꯣꯆꯥ, ꯅꯪꯁꯨ ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯝꯃꯤꯟꯅꯁꯦ. ꯕꯥꯆꯥ, ꯑꯩ ꯁꯤꯗ ꯐꯝꯃꯒꯦ. ꯅꯪ ꯁꯣꯝꯗ ꯐꯝꯃꯨꯔꯣ. 이때마, ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣꯀꯣ. ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯃꯣꯆꯥꯒꯤ ꯆꯥꯅꯕ ꯃꯤꯉꯣꯟꯗꯩ ꯅꯤꯔꯛꯄ ꯑꯆꯥꯄꯣꯠꯁꯦ 이때마다 뽀빵 오이나 삐겠고.